ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ welcome or welcome back ngasi video se mayamna title dagi adum khangamani haibadi akoina luhongba matamda kainana phamungdaga ribbon kakpado adugi matangda oidoine and ai sigi video se aina yam khang hairaga semakpa nate ahan gaina haibado dagi aina mo hangjalaga khang haidi moina hairakpado tara kanda sigi video se semakpa video oidoine aduna mayam sigi video se adum yengminar se aina soibe yaw tarsu mayamna adum semdokpiro and ngasi gi se akhoi gi ribbon kakpa hairaga kainana ribbon gumba kakpa da video lawthoga memes gumba semba uye bako haidi misconception amada video ama thengne aina hanse account hangdore khole kainaga ribbon kakpa du ado asengba gi di nupa gaina khangdaba ko khara lei haye asengba gi di luhongba numitida nupi mayumdagi pham thaba la amina ko adum pham thaba sidi mayamna khangnari pham thaba nupa mayumda pham thaba la ami kan sida lakpa kan sida pham tharami se borga kaina duga gine khala kanda phamung se semamine ba adubu khara amana leisabi or ini phamung haidi nupi gi ka yengba bor kaina gi bor kainana pura iba potu yengba lakpa khara ma dum yawe ba aduga natrasu adaida leiba leisabi khai singse laaga kaina gi phamungumba dudi kangkhangumba du numitadi phajaba khalam doine ba du phajaba khalamba sida phajaine kainaga kakhalaga phamaga photo namba khangde or adum photo video mi gi phamung du da kaina oidori ba nupi du gi phamung du da kakhalaga photo namba khangde phamba khangde tawba yawe and horen kaina do muk thelakpa kanda nupi mayumdagi or mamanabi khangde adumaina mi gi phamung du da kakhatlaga haidi achapot kumba yelakpa chasan ba khochen ba tawba yawe ado kemta khanaram da basu yai ba asengba gi di phatte haye yam ta hoide na haye ba ko photo number do phatte haiba nataba phamung du da phamba do kakhatpa or phamjan ba do adu do phatte haibani ko mayam aduna maram oiraga atopa mina kakhatlak drink kakhat tanaba haina ribbon je kakpane ba ribbon oina kisalaga thana ribbon se oina kisalaga thamamba haidi alai khudingi kaina gi phamungdu da phambigano na sum hai badingam de dana ko alakpa mi or leisabi haidi sum mina photo gumba number du su video gumba number or nambigano kaina gi phamungdu di kakhala uhaude dana ko haidi adunu mit thabak yam chinba numit oidoine ba adum senaraga leibadingam de dana ko aduna haidi yam to hoide na hai pham tharami ba matam du da borga kaina mabani gi ne khallaga tharami ba phamung oidoine ba adubu atoppa nupi lamnambi amana hekta phamba kaina gi phamung du da kakhallaga photo number kakhatpado phambado haidi photo number khotpa sidi sum akhoi hujikan gi oibagi ne ba adum kakhallaga phamba khotpa je phatte yam phatte ta hoide na hai means couple gi phamung oidoine ba aduda maybe bad energy pushan ba khangde aina kemta khandruzu da phajai ai photo namge na khalju mi gi couple gi energy du da bad energy pishan baga chamane na hai aduga misconception amada aikoina ribbon kakpa se smain tawe khotle na nokna ba gumna khara amna tawe ba asing bagi di la iba mi meam do phamung da phambi gano mi meam do la aga phame habena ta ba toppa nupi or yam sina du da phangi ni khan bagi ribbon do kishalamba adune haye du da natana board na luhongba kaina ma yum da chatkhri kanda adaida sum mi atoppa na hana ka khalaga haidi phajaye khole kaina ga luhogdri kanda phamba ju yawe bako adu meam je loina ma avoid tawna bagi da magda ribbon je kishalamba horin kaina do thilakpa kanda ju mamanabi adum leyeba leisabi gumba ko haidi phanyam chintar su mafam do phanyam chintar ju mi gi couple gi phamung du da di avoid tawgadabane ba haidi aikoina phajaye khole mafam leite kaina ga phamjan badu yade ba ya si se yam ta hoide na ahan gaina haibiye adugi damakta oiramba su yai igi misconception je aina clear downing bagi haidi memes ama thengne ba aina insta da dum ribbon ka ije maram do nupa gaina nupa na thagalakpa video di oidoine adudo sum clear downa bagi damakta ahan gaina haibaduga aina si video se aina semjarakpane hana gai mayamna khangdrasu khangdabasingna khangdrasu amigi kaina gi phamungda gumba kakhalaga photo number khotpa tawram tarsu ngasi gi video sidagi di dum phatte haido khangabani na phattaba thabak se khangna isana di tawroidabane ba aduna aisa haibu zo haidre aduna sigi video se u tardi mathangdagi di kaina gi phamungdu da phambiruranu and sisi yam ta hoide na hayo ko haidi isana su khangjagadabne ba
ꯃꯤꯒꯤ ꯐꯃꯨꯡ ꯀꯄꯜꯒꯤ ꯐꯃꯨꯡ ꯍꯥꯏꯗꯤ ꯕꯣꯔꯒ ꯀꯩꯅꯥꯒꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯄ ꯍꯥꯏꯁꯦ ꯂꯝꯂꯥꯟꯕꯤ ꯑꯃꯅ ꯀꯥꯈꯠꯄ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯕꯦꯠ ꯑꯦꯅꯔꯖꯤꯒꯨꯝꯕ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯍꯩꯗꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯦ ꯑꯥꯏ ꯍꯣꯞ ꯌꯨ ꯑꯦꯟꯖꯣय ꯗ ꯚꯤꯗꯤꯑꯣ ꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯒꯦ ꯃꯊꯪꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯍꯟꯈꯩꯅ ꯍꯥꯏꯕꯤꯕꯗꯒꯤ ꯈꯪ ꯇꯥꯔꯗꯤ ꯑꯩ ꯑꯇꯣꯞꯄ ꯂꯩꯇꯥꯔꯁꯨ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ